Ngasi phongkiba tongan-tonganba pauchesingdagi lokhatchaba maruoiba pau khara sandokna pijari. Bisnupurdagi Meitei Leishabi ama Delhi Maharani Bag manakta siduna leiramle. Delhi da leiduna UP gi Noida da thabak tawbi Meitei Chanura ama ngarang ayuk chingnaningai oiba mawngda siduna leiramle. Pauche sina phangba paugi matung innadi Delhi gi Maharani Bag ta leiraga Uttar Pradesh ki A37 block A sector 60 Noida da base tawba I Energizer BPO company da thabak tawbi Meitei nupi ama chingnaningai oiba mawngda siduna leirambani hairi. Siduna leiramliba Meitei Chanura adu Bisnupur district ki manung channa Bisnupur dagi Khangembam Yadumani Singhagi machanupi chahi kunrom surabi Priya Lakshmi Devi Khangembam kawi hairi. Mahak ngarang ayu mahakna leiriba building ki manak nakna leiba Maharani Bag ki Gupta store manakta asiba hakjang oina leirambani hairi. Mahak lisingani kunmari gi October dagi South Delhi gi mafam asida Maharani kaubi ngapigani Marini kaubi amaga leminakibani. Mahakna leiriba building adu CCTV footage da uba phangbagi matung inna mahak masa matomta suicide tawba oigani. Mahaki phone da suicide note ama yaromki hairi. Pulisna asiba hakjang adu lokhatlaga postmortem gidamak AIMS ki miral sangda tamgibagal loinana makataba tejinomjinbagi thabak chathapa hokre hairi. Makha tarakpa pauda Kuki Taba Mafamda Meitei Chngba Yaroi haibagi Kuki singi athingba ngarangdagi amuka hena kansinba hokre. Manipur ki hojik oriba law and order ki phibam asi yenglaga Meitei singna thangjing chingda leiba ibudau thangjing khurumba chatnaba thorang torumba adu tokraba matung Kuki Taba Mafamda Meitei Chngba Yaroi haiba Kuki singi akanba protest ngarangdagi makhatana amuka kansinba hokre hairi. Kuki singi khongjang adu Churachandpur district ki manung chanba Churachandpur police station na konba New Jalengphai Kangbai amadi Pholjang hairiba mafam singda ngarang ayu pung 10 dagi 5 fawa kansin kibani hairi. Panbaya badi numit kharani ki mamangda Meitei kaya moirangda leiba ibudau thangjing khurumlaba matung thangjing chingda leiriba ibudau gi khubam yohunaba moirangda leiduna thorang tawnakhibani adum oinamak hojik oiriba Manipur gi law and order gi phibam asi yenglaga ahal lamanna piba pauta ki matung inna khongchat adu tokkibani. Masiga mari leinana Meitei amadi Kuki haiduna khaidokliba buffer zone singda security gi section thorang hanadagi hena lokhatkibani hairi. Makha tarakpa pauda lisingani kulumdoi June kunmathoida kwakta da IED pokai hanbada chenaba mioi amasu NIA na fagatpak ngamkre. National Investigation Agency NIA na lisingani kulumdoi June kunmathoida kwakta da leiba kalbat amagi mayada SUV gari amada IED fit tawduna pokai hankiba thodokta chenaba ahum suba accused ama Bisnupur district dagi fagatpak ngamkre hairi. NIA na mayumdagi faraba mioi adugi maming MD Islamuddin Khan kawi Bisnupur district takini mahak hojik sagolchen numita NIA gi team amana faraba matung special NIA court ngarang puthoklaba matung numit 3 ni judicial custody remand loktaduna mahaki mathakta makha taba investigation sing chathaba hokre hairi. Official oiba pau amana hai NIA na faraba MD Islamuddin Khan asi tharaga thodok aduda chenaba mioi ahum NIA na phagatpa ngamkre. Lisingani kulumdoi gi October 17 da thodok asiga mari leinana Churachandpur district tagi Sanminlang gangte chahi niphunithoi amasung Bisnupur district tagi MD Nur Hussain Elias Tomba chahi 38 phaba ngamkhibani amadi Islamuddin Khan mamangda magistrate ta mahaki oiba confession statement piraba matung mahak court na ngapi khiba laikre. NIA na faraba mioi asi lisingani kulumdoi gi June kunmathoida Bisnupur district ki Kwakta police station gi manung chanba Kwakta da leiba kalbat amagi mathakta XUV gari amada Kuki militant singni singnaba singna IED fit tawduna pokai hanbada pigliba angang ani yauna mioi ahum aso apan nangan khiba tawdokka mari leinana thokibani hairi. Tawdok asi state government na Ministry of Home Affairs ki ayaba loduna thigat hannabagi damak NIA da sinakibani tungda NIA na case asi pairaba matung thigatuna charge sheet sing accused singi mathakta section 4 of the Prevalence of Damage to Public Property Act 1994 section 120B 326 307 435 of the Indian Penal Code IPC section 16 and 8 UAP of the Unlawful Activities Prevalence Act 1998 Act section 3 of the Explosive Substance Act pansinduna frame tawkhibani. Makha tarakpa pauda Facebook Yengsinlup Semkhre ware manga loduna thabak oina paikhalakadori.
नुपी ओइबी खरना सोशल मीडिया प्लेटफॉर्म सिंगदा खुनाई असिबु चेंथाबा याबा अमदी येंगबदा नुंगाइतबा पोस्ट कया थागतलिबा असिबु वकल तामिन्नानबा अमदी लमदम असिदा लैरिबा इचे इचल सिंगी इज्जतपु कंदबा यादे हाइबगी वखललोंदा मांगदा थमलगा फेसबुक येंगसिनलुप कौबा अमा सेमखिबगा लोइनना वारेप मंगा अमसु थबक ओइना पांथोकनबा लौख्रे हाइरि थबक ओइना पांथोकनबा लौखिबा वारेप मंगा सिंग अदुदी मौ नहासिंगना का हेनबा अमदी येंगबा नुंगाइरोइदबा वीडियो सिंग फोटो सिंग रील सिंग थागलकपा यावरगदी खुदकता रिपोर्ट पीबा यारिबा मखै मैतै खुनाई चेंथबा याबा वीडियो सिंग फोटो सिंग रील सिंग पोस्ट थागत पीदबा असम अमदी कसारदा लेरिबा युमनाम सागै ओलगा इचे इचल खरना येंगबदा नुंगाइतबा वीडियो सिंग फोटो सिंग रील सिंग पोस्ट सिंग थागतलिबा असि तौबीदबा इमुंग मनुंग पुन्ना येंगबदा नुंगाइरोइदबा वीडियो सिंग रील सिंग फोटो सिंग खुदकता रिपोर्ट सिंग पीबा अमदी करिगुंबा फेसबुक येंगसिनबा लुपना खंगलिबा वाफम सिंग असि थौसादना येंगबदा नुंगाइतबा वीडियो सिंग फोटो सिंग मखाताना थागलकलबदी मदुदा थोरकपा अपफता पुनमक इसा इसाना पुजगदबनी हाइरि मका तारकपा पाउदा मफम अनीदा दुकान मरी मैना तुमना चाखरे तोंगान तोंगानबा मफम अनीदा दुकान मरी मैना तुमना चाखकिबगी अमांग अता थोखरे हाइरि पाउ असिना मखाताना हाइ था असिगी 13 की नुमिदांग पुंग 13 रोम तारकपा मतमदा इरुलबुंग पुलिस स्टेशन की मनुंग चनबा कैरक बित्रदा दुकान अहुम मैना चाक्तुना अमांग अता थोकी हाइरिबा दुकान अदु लेकाय अदुदगी मुतुम निरंजन कौबा मियोय अमना मियोय अहुमदा भरा सानोकपने दुकान अहुम अदुगी मनुंगदा अमना ग्रोसरी होटल अमदी येन योनबनी हाइरि मतौ करमना दुकान सिंग अदु मई चागलकिबनो हाइबगी असेंगबा मरम खंगबा ngamdri मई चागले हाइबगी पाउ मनाक नकपदा लैबा मियोय सिंगना खंगलकपदगी मियाम चंगदुना मई कन्नबा होनकी अदुम ओइनमक मई चाकपा अदुना लुपा लाख कयागी माल चांगदी अमांग अता थोखरे हाइरि अमरोमदा चांदेल डिस्ट्रिक्ट की गंफाजोलदा लैबा दुकान अमसु मैना चाखरे अदुम ओइनमक मैना चाकलेबा दुकान अदु मनाक नकपदा लैबा असम राइफल्स की कांगबुना कन्बा ngamhore हाइरि मखा तारकपा पाउदा उ पुथोरकपा ट्रक कुलुमदोय फागतपा ngamkhre तोंगान तोंगानबा टाटा ट्रक कुलुमदोयदा मरी लेनाबा चे चांगसिंग यावदना नियमगी वांगबदा पुथोरकपा उ सिंग असम राइफल्स की कांगबुना था असिगी 13 ता टेक्नोपल डिस्ट्रिक्ट की मनुंग चनबा कांगपांग खुलेन एरिया दगी फागतपा ngamkhre हाइरि फागलबा उ सिंग अदु डिस्ट्रिक्ट फॉरेस्ट ऑफिस ता पाउ फाउनरबा मतुंग ngarang मरी लेनाबा फॉरेस्ट ऑफिसर सिंगदा खुसिनखरे फारबा उ सिंग अदु चरांगना लुपा लाख 10 मरीगा लिसिंग 19 रोंगी माल ओइगनी हाइरि अरोइबा पाउदा सर्च ऑपरेशन दा खुलाई कया फागतपा ngamkhre मणिपुर पुलिस अमदी सेंट्रल रिजर्व पुलिस फोर्स CRPF की अपुनबा कांगबु अमना ngarang इम्फाल वेस्ट डिस्ट्रिक्ट की सेकमाई पुलिस स्टेशन न कोनबा खोंगनांगपोकपी एरिया दा चथखिबा सर्च ऑपरेशन दा खुलाई पाइबसिंगना लोचिनदुना थमलंबा खुलाई कया फागतले हाइरि पुलिस की पाउना हाइ ऑपरेशन अदुदा फागतलबा खुलाई सिंग अदुदी पोम्पी गन अनि लोकल मेड 51 mm मोटार अमा हाई एक्सप्लोसिव हैंड ग्रेनेड अनि 303 राइफल अमा मैगजीन अमा लाइव एम्युनिशन मंगा कापा हेलमेट अमा लोकल मेड 23 बोर सिंगल बैरल अमा फागत की हाइरि फागलबा पोलम सिंग अदु सेकमाई पुलिस स्टेशन दा खुसिनखरे